ꯇꯥꯃꯍꯪ ꯅꯪ ꯁꯥꯎꯔꯤꯔꯣ ꯁꯥꯎꯅꯣꯕ ꯃꯤ ꯌꯥꯗꯇꯧꯏꯅꯤ ꯈꯪꯉꯕꯣ ꯌꯥꯗꯕꯕꯨ ꯀꯔꯤꯅꯣ ꯑꯩ ꯁꯤꯗ ꯅꯪ ꯉꯥꯏꯔꯤꯁꯦ ꯅꯪ ꯀꯌꯥꯝ ꯀꯨꯏꯔꯦ ꯈꯪꯕ꯭ꯔꯥ ꯇꯥꯃꯍꯪꯁꯨꯅꯦ ꯅꯨꯄꯤ ꯑꯣꯏꯔꯝꯃꯗꯤ ꯈꯪꯒꯗꯕꯅꯤ ꯅꯨꯄꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯑꯗꯣ ꯍꯧꯖꯤꯛꯄꯨ ꯀꯗꯥꯏ ꯆꯠꯁꯤ ꯍꯥꯏꯔꯤꯅꯣ ꯂꯥꯛꯑꯣꯁꯦ ꯇꯣꯡꯉꯣ ꯂꯥꯛꯑꯣꯁꯦ ꯀꯗꯥꯏꯗꯅꯣ ꯀꯣꯛ ꯐꯪꯉꯨꯔ ꯂꯣꯏꯔꯦ ꯑꯩꯅ ꯅꯪꯒꯤ ꯒꯥꯔꯤ ꯑꯩ ꯐꯝꯕ ꯆꯟꯗꯕꯁꯤ ꯄꯨꯔꯛꯀꯅꯨ ꯍꯥꯏꯗ꯭ꯔꯣ ꯃꯁꯤ ꯅꯨꯄꯥꯁꯤꯗꯤ ꯂꯥꯛꯁꯦ ꯑꯩ ꯊꯧꯒꯦ ꯅꯪ ꯇꯣꯡꯉꯣ ꯀꯔꯤ ꯑꯣꯏꯅ ꯇꯧꯁꯤꯒꯦ ꯆꯥꯅꯕ ꯑꯁꯥꯕ ꯀꯩꯀꯩ ꯂꯩꯒꯦ ꯃꯤꯅꯨꯁꯤꯗ ꯌꯦꯡꯉꯒ ꯑꯣꯏꯅ ꯍꯥꯏꯕꯤꯔꯛꯑꯣ ꯀꯗꯥꯏꯗꯅꯣ ꯃꯥꯅ ꯍꯧꯗꯣꯡ ꯂꯩ ꯍꯥꯏꯔꯤꯁꯤꯕꯨ ꯍꯧꯗꯣꯡꯕꯨ ꯑꯃꯐꯥꯎ ꯂꯩꯕ ꯎꯗꯦꯅꯦ ꯎꯗ꯭ꯔꯒꯅ ꯀꯧꯔꯒ ꯂꯥꯛꯄ꯭ꯔꯥ ꯌꯦꯡꯉꯨꯗꯅ ꯃꯤꯅꯨ 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 ꯂꯥ 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 ꯃꯤꯅꯨ 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 ꯂꯥ 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 ꯃꯤꯅꯨ ꯑꯦ ꯇꯥꯃꯣꯅ ꯇꯧꯕꯤꯔꯤꯁꯤꯕꯨ ꯀꯔꯤꯅꯣ ꯅꯪꯅ ꯃꯤꯅꯨꯗ ꯌꯦꯡꯉꯨ ꯍꯥꯏꯔꯗꯨꯗ ꯍꯧꯗꯣꯡ ꯊꯤꯔꯤꯕ ꯑꯩꯅ ꯃꯤꯅꯨ ꯍꯥꯏꯕꯗꯤ ꯁꯤꯒꯤ ꯆꯦ ꯁꯤꯅꯤꯅꯦ ꯁꯤ ꯑꯣꯏꯔꯦ ꯁꯤ ꯑꯣꯏꯔꯗꯤ ꯌꯦꯡꯗ꯭ꯔꯁꯨ ꯌꯥꯔꯦꯗ ꯃꯣꯏ ꯆꯥꯔꯤꯁꯦ ꯑꯁꯤ ꯑꯣꯏꯅ ꯄꯤꯌꯣ ꯅꯣꯛꯅꯤꯡꯗ꯭ꯔꯥ ꯁꯤ ꯆꯦꯁꯤꯕꯨ ꯃꯤꯅꯨ ꯀꯥꯏꯅ ꯑꯟꯖꯂꯤꯌꯥ ꯏꯕꯥꯅꯤꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯑꯣꯏꯈꯤꯁꯤ ꯍꯥꯏꯔꯤꯅꯣ ꯉꯥꯏꯈꯣꯍꯦ ꯈꯠꯀꯠꯂꯛꯈꯤꯅꯨ ꯃꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤꯒꯤ ꯄꯨꯟꯁꯤꯁꯦ ꯄꯥꯛ ꯍꯦꯛ ꯑꯣꯏꯒꯦ ꯌꯥꯄꯣ ꯅꯠꯇꯦ ꯈꯪꯉꯕ ꯑꯗꯨꯅꯅꯦ ꯆꯍꯤ 4-5ꯒꯨꯝꯕꯗ ꯉꯥꯏꯈꯣꯕ ꯍꯥ ꯆꯍꯤ 4-5 ꯀꯨꯏꯃꯟꯗ꯭ꯔꯣ ꯀꯣꯟꯅ ꯈꯟꯅꯔꯁꯦꯕ ꯑꯩꯗꯤꯅꯦ ꯆꯥꯅꯕ ꯏꯃꯥꯡꯗ ꯊꯝꯃꯒ ꯋꯥꯔꯤ ꯁꯥꯕꯁꯦ ꯀꯌꯥ ꯍꯩꯅꯗꯦꯕ ꯑꯩꯗꯤꯅꯦ ꯍꯥꯟꯅ ꯆꯥꯈꯤꯅꯤ ꯑꯟꯖꯂꯤꯌꯥ ꯑꯗꯨꯗꯤ ꯅꯀꯣꯛꯇ ꯇꯧ ꯍꯧꯔꯅꯤ ꯍꯥꯎꯋꯦ